पंचायत की मिखल पांगथोकपिनबा थारखिबा पिटिशन की वारेप हाई कोर्ट ऑफ मणिपुर रिजर्व तौरगा थमखरे हाइरे इम्फाल ईस्ट की मनुंगदा आइन की वामद लमखोपसिनबसिंग अमता खाक्तना तखाई खिगनी हाइना इम्फाल ईस्ट के डीसी डॉक्टर नेबिडिता लारेन लाकपम हाइख्रे आइन की वामद लमखोपसिनबसिंग तकथोपदा थौबाल डिस्ट्रिक्टसु यानिंगदबा फोंदोकपा हौरक्ले अमसुंग वर्ल्ड ब्रेस्टफीडिंग वीक थरम रिंग्सता हौदोखरे खुरुमजरी मेंग ताबिरबसिंग तराम नोक्सरी हजु फाबुगी मरुबा पाउ संदोकना पिजरी हाई कोर्ट ऑफ मणिपुर पंचायत की मिखल पांगथोकपिनबा थारखिबा पिटिशन की वारेप रिजर्व तौरगा थमखरे हाइरे मणिपुर की पंचायत की ग्राम पंचायत अमसुंग जिला परिषद की मिखल 2013 की अक्टोबर थादा अरोब मिखल पांगथोकखिबा मदुगी मतमना 2019 की अक्टोबर लोइख्रबा मतुंग मणिपुर लेंगांगना मतम लोइरबा पंचायत अमसुंग जिला परिषद की मिखल पांगथोकतना थमलखिबा मतुंग मथंगी सही 2019 के फेब्रुआरी 10 गैजेट नोटिफिकेशन थोकलगा मणिपुर पंचायती राज एक्ट 1994 की मखादा पंचायत समिति सनबा हौखिबा अदुदगी मतम अदुगी लेंगांगना मिखलदा कारबा मियाम की मिहुतना पंचायत पुहनबगी महुता खुसाबे मियोय खलगा कमिटी सेमलगा पंचायत के थबक थरम पुहनबा हौखिबा अदुगी मायोक्ता पंचायत के तरुक सुबा जनरल इलेक्शन मिखल पांगथोकपियो कमिटी सेमलगा पंचायत पुहलिबा असी चनहनबिगनु हाइदुना हाई कोर्ट ऑफ मणिपुरदा थारखिबा रिट पिटिशन गे ngasi चीफ जस्टिस केम्पाहा सोमाशेखर अमसुंग जस्टिस अरिबम गुनेश्वर अनि के बेंचता चथखिबा हियरिंग द कोर्ट अदुना केस की वर्डिक्स रिजर्व तौरगा थमखरे हाइरे चथखिबा केस की हियरिंग अदुदा रेस्पोंडेंट की माइकेदेगी आर वेंकटरमणि अटॉर्नी जनरल ऑफ इंडियन स्टेट ऑफ मणिपुर रिप्रेजेंट तौके पिटिशनर की माइकेदेगी कपिल सिबलना वीडियो कॉन्फ्रेंसिंग के खुथांगदा अमसुंग सेनर एडवोकेट एन इबोटोम्बी अमसुंग एन जोतेंद्रोना सरुक याखि हाइरे इम्फाल ईस्ट की मनुंगदा आइन की वामद लमखोपसिनबा खुदिमक अमत्ता खाक्तना तखाई खिगनी हाइना इम्फाल ईस्ट के डीसी डॉक्टर नेबिडिता लारेन लापम नंगसी डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट डिपार्टमेंट ऑफ एजुकेशन एस समग्र शिक्षा मणिपुर मधे सेंट्रल फॉरेस्ट डिवीजन के मियंग मखादा जोनल एजुकेशन ऑफिस जोन 2 इम्फाल ईस्ट न सिंदुना हाइंगांग हनबा सिंगदा लेबा इको फैक्टर हाइंगांग हाई स्कूल के माइरू सिंगना एक पेड़ मां के नाम की मखादा मियावाकी माइक्रो फॉरेस्ट सेमग मरी लेना उठाबगी थरम हाइख्रे थौरम अदुदा सेंट्रल फॉरेस्ट डिवीजन की डीएफओ विक्रम सुरेश नडेना चलिब सही असिदा सेंट्रल फॉरेस्ट ना तोंगान तोंगानबा थरम सिंग मरी लेना उजरा लाख अनि हेना थाख्रे हौजिक अमुक एक पेड़ मार्क के नाम 2.0 गी मखादा अहेनब उथानब थरम पांगथोकपा हौरक फिबने हाइखे थरम असिग मरी लेना डीसी नेबिडिताना मखा ताखिबदा इम्फाल ईस्ट की मनुंगदा आइन काइना लमखोपसिनबा तुरेल खोंगनुंगदा मखल क्यागे संग सागलंबा थबक तरम्बसिंग तकथोपगी थबक लेप लेतना चथरी तुरेल खक्त नतना इरम खोंगलम लंबी अमदि लैरकना सिंबगी नाग यत खोपसिनबसिंग तकथोपगी थबक लेप लेतना चथखिगने इसिंग इसाव अमा थोरकपदा लेंगाकता ताइनबा मदि मतुंगदा थोक्तनबा थौरांग असि लौखटपनि डीसी की नोंगाइनबा सिनमनति हाइखे आईडीपी सिंगी मतंगदा इकौ याउदना इम्फाल ईस्ट की मनुंगदा लांजन खरबा खुलसिंग डिसेंबर फावगी मनुंगदा हंजल हनबा थौरांग तौरी हाइखे स्टेट लैंड विदाउट एलॉटमेंट याउदना लेबसो अखोय दुम तथोक्सगनीना हाइजगे अखोयना तौरकपसिदा मसी पर्सनली नत्रगा डीसी की इंटेंशनल कनोनी हार्म तौगेना खनबिगनो दिस इज एन अपील फॉर एस्थेटिक हाइदि लुना नाना लेसी डिस्ट्रिक्ट से को सेमगछि फॉर एनी प्रोजेक्ट डेवलपमेंट से अखोयना लम लेत्रगदी एनी डेवलपमेंट से यादेबा डेवलपमेंट टेक्स प्लेस लम दने अखोयना इंफ्रास्ट्रक्चर डेवलपमेंट ओरो एनी इंडस्ट्री ओरो एनी प्रोजेक्ट कोरपसे अदुना स्टेट लैंड सिदा मयामना सुम एनक्रोच ऑप्शनग्रगदी अदो डेवलपमेंट प्रोजेक्ट की पोरकनिंगाई लेतेबा अदुना लम लेजदबा खोतबा लेबा ओइरगसु लै हानादगी लेरको ओइरगसु सर्वे दे याहुदबा ओइरगसु चुमना अलॉटमेंट अमा तौबिनबा गवर्नमेंट दा चुमना एप्लीकेशन अम थाबिरो अलॉटमेंट अमा तौबिरो देन अलॉटमेंट तौरसी पता सारसी देन अदुगा दुमाइना युम सासी आइन की वामद लमखोपसिन बसिंग तकथोकपसी अफब खोंगथांगनि हाइना मियामना हाइनरिङै चरक्ता थौबाल डिस्ट्रिक्टसु यानिंगदबा फोंदोकपा हौरक्ले
लेरक की नाकलदा कनादसु अयतप पीदना मियोय कयागी हिंगनबगी लंबी ओरिबसिंग थुगारंबा अमदी अहलसिंगे पोथाफम क्लब की बिल्डिंग थुगारंबा नुंगाइते लेरक खुलक्ता लेबा खुदिमक तकथोकदोरिब्रा हाइना अथोपम खुनौगी मियामना हंगलक्ले ngasi thawal athopam khunauda pangthokiba paugi mifamda senior citizen ge secretary longjam mohori senior citizen welfare association athopam khunau joint secretary ke muhindro amadi mafam adugi Baharjit ahong sambam koba miyoi amana senior citizen welfare association athopam khunau asi ahal sing yaifanaba amadi ngahak awabo thanabagi damak lairibane ikhang khanghaudana dc ge team amadi mahaki staff sing laglaga manungda leiba pot chai sing hondok halaga thugai khre building asi okram landhoni na khangbo ac ge mla wedding aida mahangna ngamba senpham khara haplaga saba haukibane lesing ani kungamari dasu ac aduge mla or sujak kumar local area development fund ge senpham khara kaithoklaga sakhibane building asiga thangnana sahi taragi mathakta leraknaba mahu department ke santhang makhada leiba public toilet amasu thugaidam le dc na lokolak leba ya patharang sing sawgali club amadi mari lenaba sing pau amata pidaktana ikhang khanghaudana thugaiba sinungaite haike mahakna makhata raduna athopam khunau sangkhiba leirakta leiba club ki building senior citizen ki potha phamsing oibata natana thawba district state pensioners unit ke office oiriba amadi miyoi kya gi dukan hotel tawduna hingnabagi lambi oliba sing thugaram asi yam nungaite district asi ge leirak khulak khudimaktasu eviction asi tawgoduribra haike लेका इसी अहल लमन सिंह आकिंग बोगर बस पोथान नम की दमकता कोई सीनियर सिटीजन से 2001 दा कोई लिंकचबा होकीबनी अदोग 2009 दा कोई बसी फाउंडेशन खरा हौरगा मदुदगी कोई पैसा लेतदना पतंग खरे लेप रोक मतुंगदा कोई 2023 दगी हौगलक्तुना कोई यामवाना लेकाई की लेरिबा अहल लमन सिंह पैसा खाइना दरा सागतपा होकीबनी अदोगी सागतपा होरपदुदा एबेले दगी संथंग खरा अदगी लेबिरिबा हाना कोई मैडम Landhoni MLA oringai matamda mahangna khar pibiraqtara akoina adumai tawdra construction se hojagibani adubu hojik construction se mong marin ta da pota kanamatagi haibati thugai gani adu tawani haibani simba information amatang pibiramagadi tawal disim lairi base ko koina thagat charangani akoi sida inter village manungda lejaba kanoni masida moina pick up tawga atai mafam da enclose tawlo mafam yam su lairi moi tawkida tawoida haibani di moi pau gi leke koina tahoni mafam yam lei adu kan momongda moina tawrubna haibu moina mailunga theptina sindok birakko khoi pamje लेरक मनुंग सिदैदा जीविका ओइननबा होटेल मचा अदु पांदुका मचा तौजोगनी तौजरी सिबोक अमत खाक्तना लोइना थुगाइरमबसे करमबा नीति नियम नो एकोइ भाप तादे सेंगनारगदे अदु आतै मफम जिंगसु लेर लेर कचंगागा तौग्रा तौबिबो ओरगदे एकोइ लेरक मनुंगदसु याम लैरी सिसु तौबिरना बा एकोइ हमतना हाइजगे अदु नत्रगदि तसेंगना नाकन नामतिगे ओइबा मियेंगदा कनाउबा खरना इंजलगा इन्फ्लुएंसता सिगी जगह से थुगाइदबा यादे हाबि मोंगदा थुगाइबा मानबा इविक्शन ड्राइव से एकोइ थमोइ सोंगना नुवाइते यामना पेंदे Prioritize breastfeeding, create sustainable support system haiba theme da World Breastfeeding Week ki thoram RIMS Hospital ki OPD block mamang da pangthokre thoram adu da IPR ki director NG Utam RIMS ki director Professor J Sunil Kumar Sharma RIMS ki medical superintendent Professor N Sanjeev Amade Breastfeeding Promotion Alliance of Manipuri ki secretary Dr Elambam James Singbana saruk yakhe thoram asike mari lenas director Sunil Kumar Sharma na pokpoda ngairiba angang bu mamagi sangom pithakpagi kana ba khanglakpodagi World Health Organization na angang ama pokpodagi tha taruk phawba mamagi sangom pithaknabagi recommend tawkiba leirabani pokpoda ngairiba angang amabu mamagi sangom pithakpa haibasi mama khaki thodang ohenmanatana Thabak mafam amatada thabak terminariba miyosing society healthcare system amadi policy makers singna amatu ena honaminabagi tangai fadaba lai haike popoda ngairiba angang sing mamagi sangom pitakpana masamu fawa angang ama oibata sangba masal suna phanglibani maram aduna hairiba mamagi sangom pitapagi kanaba asi mama khaktanatna society amada leminariba mipung khudimak ningthina khanganba mathau tai haike We are not just healthcare providers here at RIMS, we are community builders. Throughout antenatal clinics, postnatal care service and public outreach through our community medicine and other staffs, we aim to educate and empower mothers, but we must go further. We must also educate
fathers, not only the mothers, employers, policy makers, and society at large to ensure that mothers receive time, space, and encouragement for this very important breastfeeding. Manipur amasung Assam dagi horticulture product mathang thada mapana thadokpa hauragani ahanbagi oina Meghalaya dagi Manipur Middle East Food Staff Trading SPS LLC na Dubai da organic amasung naturally haubaki home Dubai da thakre haina MPP ge General Secretary Media Arambam Karamjit Singh na haide Arambam Karamjit Singh ge charol aduna makha taraduna Manipur Middle East Food Staff Trading SPS LLC ge consignment oina Meghalaya gi Lomi Singh na puthokpa ki home metric ton ani Dubai gi damakta Government of Assam की एग्रीकल्चर अमदी हॉर्टिकल्चर मिनिस्टर ओरिबा Ansam Gana Parisat SGP के President Atul Bora के मियंग मखादा Assistant Nodal Officer Mostakim Hussein Tamasung Manipur People's Party MPP के President S Brozena Lamtha के Kongtang से Agriculture अमदी Horticulture Department of Assam अमसुंग Manipur Middle East Food Staff Trading SPS LLC Azman UAE anina kusam naraga mai pakpa ngambane mathangi oina Manipur amasung Assam dagi lomis na putopa polam thana ba pandam thamli haike Manipur Middle East Food Staff Trading SPS LLC ge Business Development Manager Overseas Cum Central Committee Member Manipur People's Party Jotin Thoksomna Government of India ge Mission Organic Values and Development for Northeastern Region MOV CDNER Mission gi makada Assam da Organic Produce Hub oina ba pandam da thabak paikhatle Northeast State sing da Organic Vegetable Mandi semgatna ba thabak paikhat pa hore masani India ge Northeastern State sing ge local farmers sing hena afaba market people winana organic farming industry semgat pangamgani haiki Gizur koi next ki turn dari next week dodi Manipur gizur koi Dubai no ba thorang ahan bu consignment ne sina koi ki target si Assam da phangiba Meghalaya da phangiba Arunachal da phangiba exotic fruits and vegetables sing Dubai di ongoi pandan ne maramada koi notice ki how ba yam exotic oiba taste leba kono sing je koi market survey hana taw batunga koi sa gi outlet adu leisare adu koi ada cold storage ki space kandaru leire maramada notice da phangiba mana masing champra da ki haira da ki punamak se phangna ba ki target ne adana koi almost notice the level stage sing na foreign nations talaga lomi missing farmers sing development tongna ba ki program Horticulture crops sing dagi export ke damakta bar coding tawraga export hengatrabadi lomi sing da kanaba pibo wat kene masida moman ahen mamiyeng thamsi haina director ke Debadatta Sarmana ngasi farmers producers company kharada transport vehicle amadi equipment khusinaba amasung transforming farmers livelihood through direct beneficiary transfer gi matang da FEC singa pangtopa khana nainawagi thoram da haikre mission organic values and development for northeastern region ge mari suba phase ki makada directorate of horticulture and soil conservation amasung Department of Agriculture ke khusam naduna Manipur Organic Mission Agency na sinduna pangtopa tharmadu da director ke Debadatta Sarmana FEC singda pideba transport vehicle asi MOV CDNER phase 4 gi makhad manung dagi sada humdraga mangana subsidy odana pibane FEC singna transport vehicle asi makhogi farming mari leinaba transportation gi damakta mateng oinabane matam amada lomu singna thengnaramba awabaga hojik thengnariba awabaga Kenaba kaya lady FEC singi ladeba BOD Director CEO sing Kang Hairaba Ngaktani FEC ama karamna mapangal kankal hangani members sing FEC aigini haina khanba ngamhanna bohona bio FEC singna putopa product ngaside export tawa haukre masida maru oiriba ase packaging tawbada polam yawriba masak sing mamutta na khangan ba tangai fade masigi damakta momana horticulture gi polam dege khangalaga polam khara bar coding tawbi ki tangai fadaba leiriba ase miyang sanglaga honasi masina farmer singda kana ba hena pi bangamgani haiki How Hariba Akogi Ngasi exporta Yamna Mangjil Than Chatliba Chakao Hariba Sumba Paumakul Asishu Hanadi Kazik Tamak Akogi Paidom Dabak Tarambani Adubu Hariba Potsi Punchal Laga Taba cluster level the Punjanba farmers sing se Loina cluster sing to Amuka Punjan Biraga Magi crop to Gimatungina facilities Mayamam Piraga marketing Amadi Madugi packaging Loina processing Yauba Makalgi facilities value chain gi step mayam si loina step kudung da support pirakpa matam da farmer producer company sing si hanangamam daba farmer amanangamam daba
farmer mangana ngamamdabado farmer chama punjalaga chani punjalaga changa punjalaga angakko phangna makoi masagi oina saukhatpa akoi uba phangi amadi state da sigi income da achoba mayolama la e haibasi ai masi mayam punamakna ubirabani aduga makha tanasu masi hen phagalakani haibasi su ai haijage Ireipak ina chanura loina silol isalge kun subamapo kumon tharam pangthokre leipak amagi sayem sel oidibi nupi sing tungda mama amamam oirakadoribani haiba kaukthokuna ngasi inkhalak leba nupi masa singna ahing nongyai phaba yumda hanjingani haiba kaukthokpa makhai o coffee bar restaurant amade night club da pijet Figai setuna saruk yariba sing tungi khalaga adugumba thabak sing adu thadok piyu haina Ireipak ina chanura loina silon ke president Tongbram Ongbi ibem sana phongdokre Tongbram Ongbi ibem sana makha taraduna aikoigi tung handuna chaluraba mangkraba na saktambo yokatuna amadi ngak senduna masik mangal thopa phurup ama ohenna bo honabada chanura nupi ebisingna kari thogdang lawjagadege haiba achetba phirep amaga loinana wakhalon manaba sing posina duna Ireipak ina chanura loina silol esal MK Binodini na saruk yabiduna lising ani manga August amada semkhibane lamdam amagi nat saktambo masak takpada khwaidagi asoba thodang lawriba nupi oibisingi ngasi oiriba saktam nainaduna asoiba sing chumtholaga achumba masak ama puthopagi amadi chanabagi tangai phadab adu aikoi mangda taduna leiriba thodang ama oire malemda awa mathakta chana lonsa chajat ina dining laisona pung fana leijaba idamdam phurup asibo ngasi manghandana lehaunabagi damakta maru oina afaba phurup ama oibada nupi singi asaba thodang kaya lei haibadu khangna haugalak liba nupi masa singna tawriba aikoigi phurup ka chana daba lamcha sajatgi lapthoktuna afaba khunai ama ohenbada puna saru yamina si haike ahing misen pung baro phaba ama phaba mayumda hanjandana night club da amada mafam da birthday natraga tunga celebration kaya da ngasidi ekhoigi iramdam sigi masak ase thien begi masak amakak oiri masina maram morakana madu khuding matung singadu thadok biba makha sangi thadok piyo haina su isalgi maikai degi haijari madu thadok taba taragadi tungda sahi taragi matungdadi aikoigi iramdam sigi nupi singa sina kai tharakpa nupi haibachi sayeng mingjani mama oirakadabani mama moiba matamda nupi magi masak takwa matamda lebai khunai chakhotakna maram chakholakkagi khongthang amakak lepkadamna maram oirakanda hariba dugum laba madugi wangbada chatliba nupi msa singa sina madugi ahongba singa ju thadok pinamri damakta ichalgi maikai jagi aroibena amukasu haijari thadokpiyo hainasu ningsingjabagal punamoktagi ikai kundojabagal loina tenjinjari Isalt Oripo branch के president Oramba Laikhidravi Larenjam Ombi Dhanapati के फोटो दलेसु कटुने इकाइकमना उत्पगल विदना हाना इसल गे थौपुरंब सिंगदसु अचम खुदोल तमदुने इकाइकमना उत्खि All Manipur BDF Employees Welfare Union na tongan ba demand sing tanduna ngasidagi matam kaktuna gun down amadi pen down strike sanction gani toram adu police department ke makok thombo official singa ngarang atheng bada wari sana badagi khongjang matam kharagi oina handuk le hairi ngarang IGP zone 1 Thamting asangpa IPS na CR loduna DIG headquarter PSQ S Goktam DIG SP Imphal West S East Thawbal Bisnupurna Singbasing yauna pangthukiba wari sanaba aduda athuba matamda police department manungdagi committee ama siamduna BDF ki service ka mari le namba forum ama lakliba agastara fabugi manungda siamduna DGP Manipur ge khuthang da governor da yohonbaga luinana makoina hojik phangliba pay structure asibu matamga sunaba mawungda miyebage minungsi yengduna hengatpinaba wafam sing yauna BDF ki maikai thamliba sing police ki makok thomba singna thabakta onthoknaba honoragani haibagi thajaba pibadagi ngasidagi sanction gani toramba gun down amadi pen down strike matam kharagi oina handokle haina All Manipur BDF Welfare Association na thadoro pacharol amana khangalakle Research methodology data analysis technique haibasida numit nini chathagadaba national workshop amanga sidagi RK Sanatomi Devi College of Education Asajina complex ta hawdokre intern quality assurance cell RK Sanatomi Devi College of Education sindana pangthopa national seminar hawdopigi thoram aduda RK Sanatomi Devi College of Education ge B.Ed Inza Dr. Yumnam Surjitna data khomluraba matungda data analysis karamna tawgani haibasida anobo research train nama oina software package
mayam ama lakpa sida arkesna tumbi devi college of education gi oza singna takpi tambiriba asigi makhada ahianba wakhalo singkaya amasu khanganabagi pandamda tongan tongan college university singdagi lakpa oza singna M.Ed B.Ed faculty members singda research methodology data analysis technique mapung fana khanganbagi pangtokpa national seminar ni haiki analysis data analysis ama data khomar matung kamaina tawni aduga qualitative data na kamaina analyze tawni quantitative data na kamaina analyze tawni aduga hojik anova research trend amoina anova software package mayam thole bego khudam oina harabada SPSS kaina go SPSS is naraga kamaina data analysis tawni aduga koina hypothesis testing je kamaina tawni sugum magi knowledge border knowledge je college da koi gi oja sing na pijariba knowledge gi mathakta resource person from different university, for example, Nehu dagi, adagi Dhanamanjuri University dagi, Manipuri University dagi, Lakpiraga 2 days sangna, koina target taujari ba M.Ed training sida moigi knowledge do enhance, update and research ki maram da knowledge acquisition je hengatna bagi damakta sinjaba 2 days gi national workshop ni IQSC cell RK Sanatomi Devi College of Education na sinjaba adugumba workshop aman Sagolban Kendra MLA RK Imogi Miya Makada Isau the Gangtoknaba Nambul Turienda Amudondagi Kangabam Lekai Fabada Anova Satar Hapa Hokre Haide MLA RK Imogi Media PRO Giserol Amana Nambul Turelgi Paring Asida Satar Tara Tangudabune Tabak Assi Sagolban Constituency Progressive Committee SCPC na Tabak Hokre Ariba Satar Singh Koling Kasinba Semjin by Araktaba Yabudagi Tabak Assi Pakatpane Anova Satar Singh Asana Mamanga Mayonakiba Ising Isau Makatana Toktanaba Honabada Asobumating Webangam Lagani Nambul Turelgi Nak Yatalay Singna Battle Yauna Pataba Polam Langtabigano Satar Tambasida Natana Morang Lerak Crematorium da retaining wall Saba Hore Amudunge Zagadasu retaining wall Saba Hore Tabak Singh Matamsana Lusinaba Honaba Seda Miyam Namatang Pangbiu Haina IMC G Caretaker Cooperator Ward number 7 Arakin Zitian Singna Fongdoke Hojik Fana Kana Onabe MLN Honabiragasu, drains the plastic bottle, Aduga, they Pata Hujitar Agati, Hayek Satters in a Sincha Holotam, the Satters in a later Bumtam, the Satters in Makada, plastic bottle, Aduga, they Pata Hujipaira Agati, Makada Dum Lisalaga, Sanjala Kadurimina, Aina, Apil to anybody, some woman the lady Bakudimangazu, Onabe MLS, Akimona Honazaripa, Purimaxe, my pan anava, Operation PBU, Sazuk Pineview, Punamak Feminisia from Jutamjari. Moirang Esida Health Sector Sakot Naba Honariba Sidi Asia Sigi Manung de Lady Dr. Singnasu Katuk Pagaluina Napuna Honaminasi Haina Asia Sigi MLA Tongam Santi Nangasi Moirang Lamkaida PKS Dental Care Haina Mingtunba Dental Clinic Ama Sanga Bigitarum the Fongdokre Rajasthan Digi BDS Loraba Dr. Ningtozam Kelembana Jalaigadava Clinic Hangdokpadu da SDO Moirang Amadi Moirang Poliski o Siduinana Atay Masak Nabamue Kiazu Yaki MLA Tongam Santi Namakatana, Moirang Asia Quaidigi, Maru Abamapam Mamani, Masida Hiram Kudi Makta Swatariva Asi, Pukatuna, Sakot Maikeda, Purakpa Haiwasi, Mahaki Pandamne, Masigi Manunda, Quaidigi Maru Wedibasi, Ana Layengi Hiram Asini, Ana Layengi Hiram Asi Sakot Hanaba, Community Health Center, Moirangda, G+2 Hospital Bidding Asi Saba Luebaga, Operation Theatre Facility Yauna Hospital Asida, Ana Layengi Weba Pibiaba Facility, Pinaba Pandam Tamle, Moirang Asi Bu Health Sector the Sakot Hanba Hibasi Asia Sigi Manung the Lady Dr. Tamduna Dr. Oediba Singesu Asoba Togdang Lay Dental Care Asinasu Dental Gilamda Asoba Togdang Lorokani Hibik Tazabalay Haiki Marang the health sectors Kaswood the health sectors improved on hospitals who case Yamkata hospitals G+2 I must then tell you so. About the health sector. Here the interest Laura Nasi Dr. Kelly Bagano what the 10th clinic among my Namasu Center was Babaram Haida for a percent. A health sector that Hitandi Maranki Cinema team with the equate the diplomat of the Pangong of Nia because of the Tamjan. Kurai Konsamlekai Dege Zoni Maitei Sagol Sembu All India Professional Congress na State Head Manipuri
Demisia Doment when a collector Hari, Mahak Manipur Pradesh Congress Committee Youth Ki President General Secretary Administration Secretary Wedam Ki, Manipur Pradesh Congress Committee Secretary Amadi Media Panelist Su Oiribani Hari, Amadi Tongan Tonganba Tabak Tarum Kialusu Tau Puduna Lakiba Mui Hari. Kundruk Super State Handloom Day. Handloom Promotion Council Manipur Sindana Pangtokre State Central Library gi Conference Hall da Lamda Masigi Handloom gi Lamda Tabak Suriba Sing Amasung Tampaki Mafam Sing Digi Lakeba Yelongai gi Iyongi Fi Sariba Sing na Saruk Yaduna Pangtokiba Thoram Maduda Handloom Amadu Textile Government of Manipur gi Director Elangbum Zitiana Aikoi gi Puwari ga Sagonari ba Yelongai digi Sharak riba Fi Sing Lamda Masida Fi Salon Sa Toriba Sing Asinangasi Pauba Yokatuna Lakle Iyongi Fi Sing Asi Aikoi gi di Tana Thanaba Ya Roidaba Ngaktuni Masibu Handloom Promotion Council na Yoka Naba State Handloom Day Pangtolaga Lakle Puwariga Sagonariba Asikaram na Tungdasu Tana Thanadana Lehoba Yagani Haiba Asi Kantaminaba Maru Oi State Handloom Day Lakadaba Sai Singdasu Pangtokadaba Sina Lakadaba Mirolda Ningsing Bada Achoba Mateng Wergani Department of Suit 2016-17 Degi Handloom Promotion Council Manipuna Pangtoliba Asida sponsored Wena Mateng Panglaga Pangtolaga Lakribane Handloom Promotion Council Manipuna Loriba Thaudang Asi Singthaningai Masina Fisa Lonsa Toriba Singbo Aikogi Oizaba P Makal Sing Asi Yokat Minaba Tauna Ama Hapo Oiribane, Masi Tungquena Hena, Paktok Saktona Bahona Minasi Haike. Masigi Warshi, Masi Helm Promoting Council at Tokjava, Masagi Oiba, Masan Makwena randomly, Makwena Lamdam Sari, Pisalonsa, Pishi, Eta Mohana Kanja Haitare, Paidigi district Makwena Salaga, Chidi Dupi Chapani, Ada Chapani, Adana encourage Tokana Tokjabani, Makogi level at Tokjabani, Helm Promotion Council level at Tokjabani, Machine State is factor recognition, people did nothing. National factor recognition, people nothing. Makogi the Makari Tongan, but forum the J Tongan, platform the J, but we don't take Baro Sarkar, Manipur Sarkar, Matamata, Tongina Sai, Tori, but the Maduka, Nasitori, Poman, Kiri or Sigmari. How's the Pogman Tanatan Break Maluminasi? Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker real Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market Pangbiragani Mahawam no labor Pisuyam Chauba Crown Maker Wheel Saman Mayamsu Mahawing View Crown Maker Wheel Honglagli ba punsigi lambi sida araiba chaba yaba makai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breakitungda Makataba Pogda Manipur Tugaiba Yaroi Tugaina Honora Kiba Adu Manipurgi Miam Amatu Wena Tengnaminagani Haiba Asiaba Pirep Ama Lomina Kiba Manipurgi Puari Wedaba Mioi Lak Manga Roma Saruk Yaduna 1997 gi August Marida Miyam gi Kongsat ama Imphal da Chakibadu Ningsingduna Handak Sahidi Singani Kun Mangagi Oinasu Lagiba August Marida Manipur Integrity Day gi Thoram Mapal Kangjebungi Nongpok Thangbada Leidiba Manipur Integrity Pillar Asida Ayupung Mapandagi Haikal Lekat Tamlagani Numit Aduda Jem Holda Miyam gi Mipam Amasu Pangthokani Haidiba Manipur Integrity Day gi Thoram Aduda Miyam Saruk Yabiyu Haina Amukona Miyam Appeal Torakle Hyangthang City Block ki manungsan leba Maibam Lekai Gram Panchayat na Sindana Social Audit Gram Sabhagi Mifam Awang Maibam Lekai Community Hall Pangthokre ngasigi Mifam aduda Panchayat ki member tara saruk yakhebaga loinana GPS na koliba beneficiary kya saruk yakhe ngasigi Mifam aduga mari lenana Maibam Lekai Gram Panchayat ki chairperson Oinam Sarat Chandrana phongdokhibada haukiba July gi tang 19 degi hauna GPS na koliba mafam singda poina satuna Bharat Lengana pirak deba scheme singi khudong sabak kana da Pangkre na Tragana Pangdri Haibadugi Sarve Tauduna Lakpane Ngasi Madugi Scheme Singadugi Kudong Saba Pangdriba Beneficiaries Singda Kari Asoiba Laibage Kari Document Watpi Kudong Saba Pangdribano Haibadu Kangbo Pagaloinana Makoigi Pangham Topa Kudimak Pang
ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯝꯕ ꯒ꯭ꯔꯥꯝ ꯁꯚꯥꯅꯤ ꯍꯥꯏꯈꯤ ꯑꯣꯏꯅꯥꯝ ꯁꯔꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯖꯦꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯔ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯒꯤ PMAY Housing for All 2021-22 ꯑꯃꯗꯤ 23-24 ꯑꯃꯗꯤ MG Naregaꯒꯤ 2022-23 ꯑꯃꯗꯤ 2023-24ꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ JPSꯅ ꯀꯣꯜꯂꯤꯕ ꯕꯦꯅꯤꯐꯤꯁꯔꯤ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯥꯝ ꯁꯚꯥ ꯑꯁꯤ ꯐꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Maruina Fancy year Naregagina 2021-22-23 and 23-24 Aduga Housingina 2021-22 23-24 Hariba Sahi Sita Tauraga Asi Gram Sabha Pangkok lamlai kendagi manung sana leiba phibam sokna leirakdaba thayong khulgi tongan balambi sing lamlai kendagi MLA KS ibom sana semjin khre thayong khuldagi thayong primary sub center tabalambi thayong dagi thayong Don Bosco school tabalambi amade thayong khulen tabalambi semjin ki lambi semjin baga mari rena khunja sing maike dagi phongdoropada thayong khunja sing na primary sub center phaba chatbada lambi phatabana maram oiraga khudong sa daba kaya mayok naduna lakle mairo sing na Don Bosco school yauna pasatpada laikom thopona maram oraga awaba kaya mayong aduna lakpani thayong khulen taba lambi asisu nongju tha lakpa khudingi lambi phaunadana lakpa du handak lamlai kendagi MLA KS ibom sana sembirakpa sina khunja sing haraunare MLA KS ibom sana tauru bada mai pakpa oinaba yaipa pauzel pirapaga loinana MLA na matam suppada sagotkani MLA bu matam suppada sagotkani haina phongdorakhi Primary Health Center se labudagi simana singling pepper stone se thadadana lairakpuni adu bongsi eko honorable MLA na mana eko kunja singji damakta khandiraga parking digi na sub center sipabuda lambi sembiraga singling se thabi bigi damakta kunja singna eko ge honorable MLA bo ngamkhai leitana thagatsiri kunjau kafam lambi ma adisu eko kun het leirapodigi adisu singling haibse tharak tabne adu bohanda eko ge honorable MLA na adu ge lambi disu thadira aduga halma nupi ngang sing disu chatpade yam harawna nungaina chatna kare kunja singna eko ge honorable MLA bo ngamkhai leitana thagatsiri Kangna sandok palena dagi ngakthoknaba Bishnupur district ki Khojumanda lamdam adugi imung kaya gi kangkal hidak lupthokre Bishnupur akoiba apunba lup bal amadi Khojuman apunba sakwat thorang lupna District Malaria Department Bishnupur gi DMO Dr. K. Biramangul gi miyang makhada Khojuman kaithil da pangthokkiba thoram adu da bal gi Women's Wing gi Secretary oidiba Kekal gi Secretary Thongam Sundarina haukiba sei ani gi mamangdagi bal na koliba mafam singyawna Manipur gi issue kaya da saruk yaduna lakpaga loinana miyam gi yaifana ba khonaduna lakpagi saruk oina mairo singi youth singi khakta natana Manipur da punna khunda minari ba kanglup kaya amatu oina punsin na ba khonaduna lakle miyam gi kana ba kaya matamatam gi matung ina tawdun lakpu saruk ama oina hoje kangna sandokpa leina kaya deng akthokna ba malaria department na kusam maduna kangkhal hidak lupthoktuna lakpagi makha tatharakpo oina ngasi su mafam asida pangthokpani haikhe Kangna sandokpa sathiraba laina kayadagi ngakthoknabagidamakta Bishnupur bal amadi kektal ga loinajare hairaga aikhoigi Khojumalgi oiba sub center gi staff sing asasing workers sing ga loinana aikhoi kanggal luppagi thabak asi Khojumalda aikhoi honajari amasigi damak aikhoina sauba daita makhalobi riba district Bishnupur malaria department gi staff sing na lengbiratana thorang asi tawbibagi damaktasu Khojumal kektal gi maikaidagi department asibu hana kai khumnaba usari makhata na malaria department Bishnupur gi staff singa loinana aikhoina awatpa hairiba kangal sing asi aikoi sungsoi soidana masigi duppagi thorang asi su aikoi paikhatsagani haiba wapam asi media gi thongda khanganjari Sahi mapan gi mamangda nesit ki makhada nauna sanaba work order thokraba Moirang Kaithel Moirang Bazar Kaithel thongjaw haina khangnaba thong asigi saruk tangkhai ama nauna sabalo sing taba matung da hokbel sing tra taret ki kaibul lamjaw da pangthok ke Manipur Sangai Festival nangnaba tangkhai ama saba nangdabadigi hana leidiba thonggi matakda nauna sariba thongga wangwa mananaba haiduna chanaba yana lerakhiba thong asigi sabalo sindana leidiba saruk sing nauna thabak suannaba thabak asibu paidiba contractor ga Moirang SC MLA Thongam Santi ga punna thong asigi leiba fem yangsin khre ngasidagi miyam gi khalaga loisindana leidiba thong asi thabak haunanaba MLA na mari lenaba contractor da haike
Moirang Lamkai Morang Katil Fabugi Lambi Asibu Paiba contractor da Nauna WBM Lauraga Koilas Thana Basukangan Kre Tabak Sing Asibu Paiba contractor Amadi Emelega Punna Tabak Sing Asi Atubada Hongnaba Punna Yangsin Minaki Marilena contractor na Pondo Kibada Ngasidagi Thong Asi Mapung Fana Luisinaba Tabak Paikalagani Haiki Moirang Kenegi Emele Unare Emele di being Makada Koi Siki Patu Miamje at the Minazu Yadam Linoko Adokoi she don't name Toraga Ataxi Nana Emele Emile Thongam Santina Moirang Yusipu Sakot Pa AC Amok Widabaya de Haiba Pandam Galwidana Sangsilapa Tabak Tharamda Mahaki AC gi Manungda Development Q Eba Tabak Paiba Contractor Signature Sauna Mateng Pangduna Panduna Ledamba Tabak Sing Luisina Bohona Bio Lambi Semlakpada Kudong Sada Sing Torakpada Miyam Nasu Mateng Pangminasi Haike Hajiksi sebab ko matamda diversion ki karigi lakho matamda mayam subateng pangbiyo na aina mayam kendri emele oi amoida mayam kendri prajamyam da manipur ki prajamyam da matam hudang di diversion chatok sasin da pan pira ko do aduna mayam subateng pangbiyo na aina media ki thongda ai pawjet pije Transforming food, land and water system to combat the current crisis in climate crisis Manipur Highway Hiram the Nomagi Obo workshop on Pangchokre Nikragi Miyang Makada ICER Research Complex for NES Region Manipur Center Lampel Panasindana Loktak Farmers Training Hostel ICER the Pangchokiba Toramaduda Department of Agriculture Director Peter Salamna Landamasu Lady Balamu Sing Namausa Pibam Nomonomagi Kaitaragdiba the Teneri Bawa Sing Adu Mato Karamna Tenagani Hibosigi Mata and Ngasigi workshop programasi Pangtokpane Manipur Kharif season Yorupada Ising Isau Topodigi Awabakaya Teneri Basi Karamna Tenagani Amadi Matamatam Oiba Karam Karamba Maru Marang Tagadagi Haibadu Kanane Nagani Yoinana Ising Isauna Sokolava Mapam Singda Karamba Manama Sing Sing Taduna Lomu Sing Santok Lambi Lehenaba Karamba Makalgi Maru Marang Sing Pigani Haibudusu Kumna Kanaraba Matunda Lokot Payaba Tabak Sing Lokot Naba Ngasigi Workshop Sida Saruk Yareba Akang Ay Singa Kanaraba Matunda Makata Tabak Sing Paikalagani Haiki Equina Hojik Toina Toiva Flat Sigi Flat Toiva at the gay drought Toibasi Karamba climate resistant oiba crop thagani aduga drought or drought flat toina thokpa area dana karam makhangi crop karam makhangi treatment tawgani haibasi ekoi ngasi gi program sida madu chapchana madu khanaba akoi khanaba gi tanja ama phangani na khanjai Pogna Pamama Sung Pause Asig sister publication People's Chronicle Anina Helping Hands for People Ge Matinga Lunana Jennings Blood Center Gapuna Kusamaduna Nomagi Eba Liamna EPB Tarmama Ngasi Jennings Blood Center the Pangtokre Hiramasig Mari Rena Ponapam Pausigi editor A Ravindo Sermon High Say Asig January Degis Sahi Tarani Toy Gimakada Leba Angang Sing the either Kale Pamatamda replacement Amata Taudana Lemna EPB Kutang Kongtang Asi Yamna Pava Kongtang Amani Kanmadigi Ponapamasung the People's Chronicle na Helping Hands for People Amasung Jennings Blood Center Gapuna Kusam Naga Lemna EPB Kongtang Asi Pakat Pane Masida Ice Pigi Volunteers Singna Tawai Haksang Yauna Sagupiba Asigidamakta Tamu Singna Tagali Mahak Masamang Doctor Nata Banina Kangde Adubo Kanagumana Haibidi E Pitok Haibasi Kuzin Kuya Katatpa Samukwe Kokpo Gumane E Pitok Ragasu Amok Asoi Amang Asoi Tokpada Masana Adum Yauzaki E Pitokpa Yabasingna Sangline E Pitokpada Garimata Akaiba Late Aduna E Pitokpa Haibasi Aikoi Miamna Puning Togopiba Yaman Darka Leba Matam Amani Nakarabaramda Hojik Asi synthetic blood putona ba Yamnakan Honari Haba Pau Tai Masi Mai Pana Pangtok Lagadi Igi Awatpa Ladibasing Asi Ayama Makai Koklagani Tazi Haina Pungdoki Big Hands for People na 2025 ki January dia horaga satharakpa chahi trani thoni makhada leba angang singda I darkar mo matamda replacement tawdana I pibagi khongjang haiba tai masi yam abom oina khanjaraga pom so People's Chronicle na so ngasigi blood donation camp si sinjabani masida Helping Hands for People gi volunteer singna hawayauna sabattuba mateng pangba sigidamta so ai yam thagatsani Helping Hands for People gi President Premjit Morang Temna
Sahi asigi January da Helping Hands for People na initiative lorga Free Blood for Children type scheme ama Jennings Blood Center ka khusem aduna hogdoke scheme asigi manung channa hekpo pudigi horaga sahi 33 fawagi manung da leba angang sing da e replacement amata tawhandana darkar leba e lemna piduna lakle hogdopo nimita Jennings ki Dr. Contractor na piduna hogdoki masigi makha tarakpada tongan ba section dagi maru ena mahiroi lawyers government employees na singbana support tawduna lakle ngasigi asina top oina tongan ba mungda medagi site gi ahan ba oina pona pham masung da People's Chronicle initiative lorga Free Blood for Children asibo support tawbu oina pangthopane masigi damakta pona pham masung da People's Chronicle bu haninga leitana na thagali haina phongdoki Gidi handaki chahi 2025 ki January dagi oina helping hands na initiative lawraga scheme ang lukjabani Free Blood for Children haiba ma scheme sigi matungina koi hekpo ko dagi horaga chahi 32 phau gi manung dalaiba ang chingje without any replacement blood darkar leba blood kidum ti ba haina mana pandam thamaga haiba scheme je uluk Langol View Hospital and the Research Institute ki ahumlak suba mapokuman tharong mari lenan Department of Transfusion Medicine RIMS-ta lemna EPB ki tharam ama pangthokre Langol View Hospital and the Research Institute ki staff sing lemna EP ki Department of Transfusion Medicine RIMS ki in-charge Dr. Pratimana Langol View Hospital and the Research Institute na RIMS-ta blood donation ki mam pangthokpo si thagale ngasi pangtholiba EPB ki tharam asigumna Manipurda leiriba lup sing na su blood donation ki amamam RIMS-ta pangthoklabadi Lamdam asida leiriba anabasing na thengnariba awabasing asi khara makhaidi kokpa ngamgani maruena cancer patient amadi kidney dialysis torabasing e kaptaba yadabana e yamna mathau dai Manipurda voluntary ki blood donation ki sang asi yamna nemi haiki Sumaina Sangsan Khudingmakna Khoi Manipurda laiba Sangsan Khudingmakna makhoi gi donation camp amamamtang khoi sinbiragadi khoi gi lamdam asida lairiba na ba mayamna thengnajariba wa ba mayamse phanayam di kokani hainaina mayam da kwa thamjani Handak nauna Ministry of Labor and Employment Government of India ki Deputy Director oina Khalakraba Thauba District ki manungsana leiba khangabok khulak pomlekai dege Ningthauzam Azit amadi Manipur Women's Senior Assistant Coach oina Khalakraba Elangbam Rosi Kumar Botaram na upagi tharam ama pangthokre laikai adu leiriba Social Welfare Club khangabok na sinna pangthokiba tharam aduda khangabo SC ki MLA Okram Surja Kumar amadi hanagi Jila Parishad ki Khundrapam Ras Mohan yauna miyoi kya saruk yakhe Anisubha Singjamai Constituency MLA Trophies the Level Open Chess Tournament 2025 Cash Prize Thasi Kungamapani Kuntramatoi Pauba Singjamai Thongam Lekai Daliba Service Recreation and Organization of Youth National Pangtholagani Haide Manipur Chess Association Gimi Maka the MLA Y Kemsan sponsor Tawduna Pangthok the River Tournament Asige Open Kangluki winner da Sel Gimana Lupalising Kungaluinana Trophy runners of the Sel Gimana Lupalising Travangaga Luinan Trophy Amasung second runners up the Lupalising Taraga Luina Trophy gi Manasing Pigane Say Taraga Manga Fabo the Leba Nupamasa Amadi Nupimasa Singasu Ahan Bani Suba Suba Tabasingda Selgi Mana Pigani Amadi Tournament Siga Say Humpu Henber Singasu Ahan Ba Ani Suba Ahum Suba Selgi Mana Pigani Tournament Sigi entry form na Lupa Sahum Wagani Tournament Sida Saruk Aningba Sanaru Singna Singzamai Tongam Lekai Deliba Service Recreation and Organization of Youth Get Office Dagi Ayuki Pung Tretegi Tara Faba Amadi Nuntilge Pung Ahum Degi Manga Fabugi Manungda Lakpiduna Form Lobiba Yagani Form Asi Manipur Chess Association Dagisu Pungbigani Amadi Form Pishan Bagi Araba Matam Thasi Kungamari Nuntilipung Marida Wagani Haina Service Recreation and Organization of Youth Ki General Secretary in Thado Bachel Aman Hai Hajiro Shalaba Mariba Pau Mukana Pansaki Mikal Pangto Pinaba Tarakiba petition you wareb High Court of Manipur na reserve Toraga Thamkre Haide Imphal East ki manungda aingi wamada lam kopsin basing amata khakna takai higani haini Imphal East ki DC Dr. Nebidita Lairan Lapam na haikre aingi wamada lam kopsin basing taktopada Thawbal district su ganingda ba phongdokpa haurakle amasung World Breastfeeding Week Thoram RIMS ta hogdokre Hajifabagi da ISTV sanadok sa pamatang aswada tiyan sinzari miyang tabiri ba mayam puna mapuso